ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯅꯤꯜ ꯃꯇꯝ ꯑꯣꯏꯕꯒꯤ ꯊꯥꯖ ꯃꯍꯥꯛꯁꯨ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯄꯅꯤ ꯊꯥꯁꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯑꯉꯥꯟꯕꯕꯨ ꯅꯥꯊꯩꯗꯨꯅ ꯃꯝꯈꯤꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯅꯤꯜ ꯃꯇꯝ ꯂꯥꯛꯄ ꯉꯥꯏꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯉꯛꯄꯅꯤ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯃꯐꯝꯗ ꯍꯦꯟꯅ ꯋꯥꯍꯟꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯅ ꯍꯦꯟꯅ ꯃꯉꯥꯜ ꯄꯤꯕ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯂꯥꯏꯔꯕ ꯃꯍꯥꯛꯇ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯟꯗꯥꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯥꯏꯕꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯨꯡꯒꯤ ꯑꯌꯦꯠ ꯑꯄꯟ ꯌꯦꯡꯂꯤ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡ ꯃꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯟ ꯇꯧꯔꯤ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯁ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯌꯥꯎꯔꯦ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯅꯨꯄꯥ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯨꯝꯊꯪꯅꯕꯒꯤ ꯂꯨꯋꯥꯎꯕꯤ ꯃꯧꯗꯨꯅ ꯏꯟꯁꯥꯡ ꯍꯥꯎꯕ ꯇꯣꯏꯅ ꯊꯣꯡꯉꯒ ꯄꯤꯔꯛꯑꯦꯕ ꯌꯥꯗꯦꯕ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯖꯕꯗꯣ ꯊꯥꯖꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯝꯃꯅꯤꯅꯦ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯀꯗꯣꯏꯁꯦ ꯍꯥꯟꯅ ꯇꯥꯈꯣꯅꯦ ꯂꯥꯏꯁꯦ ꯅꯪꯉꯣꯟ ꯌꯦꯡꯖꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯆꯥꯛ ꯂꯥꯝꯈꯠꯂꯛꯄꯅꯦ ꯉꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅ ꯐꯨꯛ ꯍꯧꯒꯠꯂ ꯆꯪꯈꯤꯅꯤ ꯇꯣꯟꯗꯥꯡꯅ ꯏꯃꯥ ꯃꯥꯏꯕꯤ ꯇꯞꯊꯕꯤꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯩꯄꯥ ꯈꯔ ꯆꯥꯕ ꯋꯥꯔꯧꯕꯤꯔꯣ ꯃꯈꯥ ꯇꯥꯕꯤꯌꯨ ꯏꯃꯥ ꯃꯥꯏꯕꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯩꯕꯨ ꯍꯩꯄꯥ ꯁꯥꯏꯌꯦꯅ ꯃꯤꯒꯤ ꯃꯥꯡꯁꯤ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟꯗꯤ ꯌꯨꯝꯗ ꯌꯧꯈꯤꯁꯅꯨ ꯏꯃꯨꯡ ꯆꯪꯍꯜꯂꯣꯏꯈꯤꯕ ꯈꯪꯉꯤꯕ ꯅꯨꯄꯥꯅ ꯀꯩꯅꯣꯅꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯁꯤꯁꯨ ꯉꯛ ꯈꯔ ꯍꯥꯏꯒꯠꯂꯤꯀꯣ ꯑꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯩꯅ ꯇꯧꯕꯅ ꯃꯁꯨꯃꯩꯅ ꯆꯠꯂꯤ ꯑꯉꯥꯡꯈꯩꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯅꯝ ꯑꯍꯥ ꯆꯨꯔꯦ ꯆꯥꯍꯩꯗꯕ ꯄꯣꯠꯁꯨ ꯆꯥꯁꯟꯈ꯭ꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯑꯌꯦꯡꯕ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯈꯠꯂꯛꯑꯦ ꯏꯃꯥ ꯃꯥꯏꯕꯤꯅꯅꯦ ꯐꯅꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯄꯣꯠꯁꯦꯝꯁꯤꯁꯨ ꯂꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯑꯉꯥꯡꯈꯩꯅ ꯆꯥꯕꯗ ꯌꯥꯎꯁꯤꯟꯈꯤꯕꯗꯨꯁꯨ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯑꯆꯪꯕ ꯁꯦꯜꯈꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯁꯦꯜꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯆꯥꯁꯤꯟꯈꯤꯕꯗꯨ ꯂꯧꯊꯣꯛꯁꯦꯗꯤ ꯑꯉꯥꯡꯈꯩꯗꯨꯁꯨ ꯁꯤꯗ ꯄꯨꯔꯧꯗꯅ ꯑꯗꯨꯁꯨ ꯑꯩꯅ ꯂꯥꯛꯑꯒ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤ ꯑꯃꯥꯏꯕꯤꯅꯦꯒꯤ ꯁꯤꯗꯤ ꯏꯁꯧ ꯇꯧꯅꯁꯨ ꯂꯥꯡꯈ꯭ꯔꯦꯗꯀꯣ ꯍꯣꯏ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯉꯥꯡꯈꯩꯗꯨꯒ ꯂꯥꯛꯆꯔꯒꯦ ꯅꯨꯄꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯔꯛ ꯏꯇꯠ ꯇꯠꯂꯤꯗ ꯀꯔꯤꯅꯣ ꯐꯖꯅ ꯁꯥꯟꯅꯔꯒ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ ꯃꯔꯛꯇ ꯏꯇꯠ ꯑꯃꯨꯛ ꯇꯠꯂꯤꯁꯤꯕꯣ ꯌꯥꯔꯦ ꯁꯥꯟꯅꯗ꯭ꯔꯁꯨ ꯁꯤꯒꯤ ꯃꯐꯝꯁꯤ ꯅꯠꯇ꯭ꯔꯁꯨ ꯑꯇꯩ ꯌꯦꯡꯐꯝ ꯃꯌꯥꯝ ꯂꯩ ꯑꯗꯨꯗ ꯑꯣꯏꯅꯅꯦ ꯌꯦꯡꯉꯨꯔꯁꯤ ꯑꯃꯥꯏꯕꯤꯅꯤꯅ ꯏꯁꯧ ꯈꯨꯂꯥꯡꯁꯤꯒ ꯀꯃꯥꯏ ꯌꯦꯡꯗꯣꯏꯅꯣ ꯃꯁꯤ ꯑꯩꯒ ꯀꯌꯥ ꯃꯩ ꯆꯥꯟꯅꯔꯣꯏ ꯉꯥꯏꯈꯣ ꯑꯩꯒ ꯃꯩ ꯆꯥꯟꯅꯗ꯭ꯔꯦꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯂꯥꯛꯏꯕ ꯅꯠꯇꯦ ꯈꯟꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯤꯅ ꯉꯥꯡꯕꯗꯣ ꯇꯥꯒꯦꯅ ꯂꯥꯛꯏꯔꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯏꯁꯧ ꯂꯥꯡꯉꯝꯅꯤꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯑꯔꯦꯝꯕꯗ ꯍꯥꯏꯒꯠꯂꯛꯏ ꯑꯃꯥꯏꯕꯤ ꯍꯥꯠꯇ꯭ꯔꯤꯉꯩꯗꯅꯦ ꯏꯋꯥꯁꯤ ꯄꯨꯔꯒ ꯆꯠꯄꯅ ꯐꯔꯗꯧꯕ ꯆꯠꯅꯤꯡꯉ ꯆꯠꯂꯨ ꯆꯠꯅꯤꯡꯗ ꯇꯣꯛꯎ ꯅꯋꯥ ꯂꯧꯗꯦ ꯅꯣꯏꯅ ꯅꯊꯧ ꯂꯩꯇꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯦ ꯑꯩꯁꯨ ꯂꯥꯏ ꯑꯩꯅ ꯌꯦꯡꯗ ꯌꯥꯗꯕꯒꯤ ꯌꯦꯡꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯅꯣꯏꯒꯤ ꯅꯨꯄꯤꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯗꯣ ꯑꯩꯅꯒ ꯌꯥꯝ ꯌꯦꯡꯖꯅꯤꯡꯕ ꯃꯥꯟꯕ꯭ꯔꯣ ꯌꯦꯡꯖꯅꯤꯡꯕ ꯃꯥꯟꯕ꯭ꯔோ ꯆꯠꯂꯣ ꯆꯠꯄꯤꯈ꯭ꯔꯣ ꯋꯥꯏ ꯆꯤꯜꯂꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯆꯤꯟꯗꯣ ꯅꯪ ꯈꯨꯝꯗꯕꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯨꯄꯤ ꯆꯠꯁꯤꯂꯣ ꯂꯥꯏ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯇꯅ ꯁꯣꯏꯅꯕ ꯇꯥꯔꯤꯕꯤ ꯉꯥꯏꯈꯣ ꯅꯨꯄꯥ ꯑꯩꯕꯨ ꯆꯤꯡꯒꯅꯨ ꯃꯁꯤꯒꯤ ꯑꯃꯥꯏꯕꯤꯁꯦ ꯉꯝꯊꯣꯛꯅꯔꯝꯒꯦ ꯆꯤꯡꯒꯅꯨ ꯍꯥꯏꯕꯅꯦ ꯅꯪ ꯑꯩ ꯀꯤꯗ꯭ꯔꯥ ꯊꯥꯗꯣꯛꯑꯗꯤ ꯈꯣꯡ ꯊꯥꯗꯣꯛꯗꯅ ꯀꯤꯖꯩꯌꯦ ꯑꯗꯣ ꯑꯃꯥꯏꯕꯤꯁꯤꯅ ꯍꯦꯟꯅ ꯀꯤꯌꯦꯕ ꯐꯨꯒꯦꯁꯨ ꯌꯨꯝ ꯌꯧꯔ ꯐꯨꯔꯣ ꯃꯥꯅꯧꯔꯅꯨ ꯂꯥꯛꯑꯣꯕ ꯌꯥꯗ꯭ꯔꯕ ꯂꯩꯔꯣ ꯂꯥꯛꯑꯣꯁꯦ ꯂꯩꯃꯗꯨ ꯎꯈꯣꯡꯗꯒ ꯌꯥꯜꯂꯤ ꯇꯣꯟꯗꯥꯡꯅ ꯅꯝꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠꯀꯗꯨ ꯐꯥꯛꯆꯤꯜꯂꯤ ꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯒꯦ ꯇꯧꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯁꯤꯡꯗꯣ ꯂꯥꯛꯇꯅꯅꯦ ꯇꯥꯟꯅꯅ ꯆꯣꯡꯈꯠꯂ ꯀꯥꯎꯔꯨꯒꯦꯕꯨ ꯂꯥꯝ ꯐꯪꯉꯣꯏ ꯋꯥꯉꯤꯅꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯪ ꯈꯔ ꯋꯥꯡꯕꯗꯨꯗ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤꯀꯣ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯗꯨꯒ ꯍꯥꯏꯔꯕꯗꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝꯗꯣ ꯍꯦꯟꯅ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯣ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯣꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯃꯅꯤꯡ ꯍꯟ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯃꯇꯩ ꯃꯅꯥꯎꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯆꯤꯡꯅꯔꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯔꯤꯖꯥꯠꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯁꯧꯔꯥꯁꯤꯒ ꯑꯃꯨꯛ ꯈꯠꯅꯔꯤꯖꯥꯠꯂ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯥꯛꯄꯗ
ꯑꯁꯥꯎ ꯃꯌꯥꯝꯗꯨ ꯍꯩꯗꯐꯝ ꯂꯩꯔꯤ ꯃꯇꯥꯒꯨꯝ ꯂꯥꯛꯊꯔꯛꯏ ꯅꯠꯇꯦ ꯃꯤꯒꯤ ꯊꯧ ꯇꯧꯕ ꯆꯠꯄꯕꯨ ꯑꯍꯤꯡ ꯂꯦꯛꯅꯕ꯭ꯔꯣ ꯍꯥ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯎꯔꯤꯕꯅꯣꯕ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯅꯣ ꯅꯨꯄꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯀꯣꯛꯊꯛꯁꯤꯗ ꯍꯦꯛꯇ ꯂꯥꯛꯏꯁꯤ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗ ꯑꯉꯥꯡ ꯑꯃ ꯍꯦꯜꯂꯣꯏ ꯆꯪꯉꯤ ꯃꯗꯨ ꯇꯥꯟꯊꯣꯛꯄ ꯆꯠꯇꯕ ꯌꯥꯗꯦꯗꯅ ꯍꯥꯏꯔꯝꯕꯗꯣ ꯂꯥꯏꯊꯧꯗꯨ ꯈꯔ ꯂꯨꯕꯗꯨꯗ ꯑꯍꯤꯡ ꯑꯃ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ ꯈꯪꯉꯤꯗꯅ ꯄꯥꯛꯅꯤ ꯂꯣꯏ ꯄꯥꯛꯀꯅꯤ ꯅꯪ ꯇꯧꯕ ꯊꯕꯛꯈꯩ ꯂꯣꯏ ꯄꯥꯛꯀꯅꯤꯕ ꯑꯩꯅ ꯇꯧꯕꯅꯅꯦ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎ ꯑꯝꯇ ꯄꯥꯛꯇꯦ ꯑꯩꯒꯤ ꯏꯁꯣꯔꯁꯤꯁꯨ ꯌꯥꯝ ꯆꯒꯠꯅꯩ ꯉꯁꯤꯅ ꯁꯥꯎꯔꯛꯇꯅꯅꯦ ꯀꯧꯊꯣꯛꯂꯒ ꯁꯦꯠꯇꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯨ ꯃꯁꯤꯅꯤ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯃꯤꯅꯗꯤꯅꯦ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜ ꯃꯣꯠꯀ ꯌꯥꯝ ꯇꯤꯟꯅꯔꯝꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯏꯕꯥꯅꯤꯁꯦ ꯁꯤꯟꯐꯝ ꯃꯥꯟꯅꯕ ꯉꯥꯛꯇ ꯌꯨꯝ ꯄꯥꯟꯕꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯀꯜꯂꯛꯅ ꯍꯥꯏꯅꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯥꯏꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯕꯤꯠꯀꯁꯤ ꯂꯣꯏ ꯍꯜꯂꯤ ꯍꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯠꯂꯨꯔꯗꯤ ꯆꯪꯉꯣ ꯏꯃꯥꯡꯁꯤ ꯁꯨꯝ ꯂꯩꯔꯕꯗꯤ ꯏꯁꯧꯁꯦ ꯁꯨꯝ ꯂꯥꯡꯅꯤꯡꯒ ꯇꯧꯔꯤ ꯁꯠ ꯆꯪꯈ꯭ꯔꯣ ꯑꯗꯨꯒ ꯇꯟꯗ꯭ꯔꯗꯤ ꯆꯥꯛꯇꯣ ꯍꯥꯏꯐꯦꯠ ꯊꯣꯡ ꯍꯧꯒꯠꯂꯝꯃꯨ ꯑꯩꯁꯨ ꯆꯪꯉꯒꯦ ꯍꯣ ꯏꯁꯧ ꯂꯥꯡꯕ ꯋꯥꯔꯝꯃꯅꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯊꯧ ꯄꯥꯡꯊꯣꯛꯂꯨꯔꯤꯕ ꯑꯩꯗꯤ ꯋꯥꯗꯦ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦꯀꯣ ꯅꯪꯒꯤ ꯏꯁꯧꯗꯣ ꯄꯦꯟꯈꯩ ꯂꯥꯡꯍꯧ ꯀꯔꯤꯅ ꯁꯥꯔꯛꯄ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯁꯧ ꯂꯥꯡꯉꯦ ꯈꯪꯉꯝꯃꯗꯤ ꯂꯧꯔꯝꯃꯣꯏꯗꯧꯅꯤ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯀꯣ ꯇꯥꯏ ꯑꯩꯗꯤꯅꯦ ꯃꯤꯅ ꯇꯥꯍꯟꯅꯤꯡꯗꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯤꯅꯤ ꯍꯦꯜꯂꯦ ꯇꯥꯕ ꯀꯨꯟꯖꯣꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯉꯥꯡꯂꯤꯕ ꯋꯥꯒꯗꯣ ꯇꯥꯁꯤꯟꯅꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯕꯦꯂꯩꯗꯣ ꯃꯈꯣꯡꯗ ꯀꯔꯤꯁꯨ ꯇꯣꯡꯗ ꯄꯤꯌꯥꯏꯅ ꯍꯣꯏꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯁꯨꯔꯒꯥꯗꯣ ꯐꯤꯐꯥ ꯐꯤꯐꯥ ꯍꯣꯜꯂꯤ ꯑꯁ ꯍꯣꯏꯃ ꯁꯤꯔꯦ ꯁꯤꯔꯦ ꯌꯨꯝꯗꯅ ꯁꯤꯐꯥꯎꯗꯪ ꯆꯦꯜꯂꯛꯄꯁꯤꯗ ꯁꯣꯔꯒꯁꯦ ꯇꯨꯠꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯅꯣ ꯃꯣꯏ ꯌꯨꯝꯁꯤꯗ ꯃꯤꯒ ꯑꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ ꯑꯣ ꯄꯤꯌꯥꯏꯅꯨ ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯣ ꯍꯥꯏ ꯂꯩꯇ꯭ꯔꯁꯨ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯎ ꯍꯥꯏ ꯑꯣ ꯀꯅꯥꯅꯣ ꯑꯦ ꯏꯆꯦ ꯀꯔꯤ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯆꯦꯛꯂꯥ ꯁꯥꯗꯅ ꯑꯃꯨꯛ ꯄꯥꯏꯔꯛꯏꯁꯤꯅ ꯅꯈꯣꯡꯒꯗꯣ ꯐꯤꯅꯥꯠꯀ ꯇꯣꯡꯗꯈꯩ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯋꯥꯅꯤ ꯐꯤꯅꯥꯠꯀ ꯇꯣꯡꯗꯅ ꯂꯥꯛꯏꯁꯤꯕꯣ ꯄꯤꯌꯥꯏꯅꯨ ꯑꯩꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯩꯅꯦ ꯄꯥꯈꯠꯅꯅꯦ ꯅꯈꯣꯏ ꯇꯥꯅ ꯆꯦꯜꯂꯛꯄꯁꯤꯗ ꯑꯁ ꯃꯣꯏꯒꯁꯦ ꯃꯁꯤꯡ ꯈꯪꯗꯅꯦ ꯆꯤꯠꯈ꯭ꯔ ꯄꯣꯠꯅꯤ ꯑꯁ ꯏꯆꯦ ꯌꯧꯅꯕꯤ ꯄꯥꯈꯠꯄ ꯌꯥꯗꯕꯤ ꯃꯅꯤꯡꯗ ꯍꯦꯛꯇ ꯅꯥꯟꯊꯣꯔꯛꯄꯗꯣ ꯍꯧꯖꯤꯛꯐꯥꯎ ꯇꯧꯔꯤꯕ꯭ꯔꯣ ꯉꯥꯏꯈꯣꯁꯦ ꯁꯣꯔꯒꯗꯣ ꯆꯥꯅꯤꯡ ꯇꯥꯅꯝꯇ ꯍꯣꯟꯈꯣ ꯁꯤ ꯈꯪꯇꯞꯇ ꯍꯣꯜꯂꯒ ꯂꯩꯔꯦꯕ ꯁꯣꯔꯒ ꯀꯣꯟꯅꯅꯦ ꯌꯨꯝꯗ ꯍꯣꯜꯂꯒꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯂꯥꯏ ꯆꯪꯉꯤꯔ ꯃꯤ ꯆꯪꯉꯤꯔ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯃꯥꯗꯅꯦ ꯂꯥꯛꯅ ꯐꯥꯅꯕꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯦ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯕꯤꯔꯨ ꯂꯥꯛꯑꯣ ꯄꯤꯌꯥꯏꯅꯨꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯏꯕꯦꯂꯩꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯥꯎꯅꯤꯡꯕꯗ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯏꯕꯦꯂꯩꯗ ꯌꯦꯡꯉꯤ ꯑꯅꯤꯗꯨ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯏꯕꯦꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯉꯤ ꯏꯕꯦꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯐꯃꯨꯡꯗ ꯃꯧ ꯈꯔꯅ ꯐꯥꯔꯒ ꯂꯩꯔꯝꯃꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏ ꯑꯩꯕꯨ ꯐꯥꯒꯅꯣ ꯑꯩ ꯆꯠꯀꯦ ꯁꯣꯔ ꯊꯤꯡꯉꯦ ꯑꯌꯣ ꯈ꯭ꯋꯥꯡꯁꯨ ꯃꯨꯛꯅꯥꯏ ꯑꯩꯒꯤ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯄꯤꯌꯥꯏꯅꯨꯅ ꯀꯩꯅꯣ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤꯗ ꯏꯆꯦ ꯏꯕꯦꯂꯩ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯗꯥꯏꯗꯒ ꯆꯠꯂꯨꯒꯦ ꯑꯁ ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯄꯤꯌꯥꯏꯅꯨ ꯑꯌꯨꯛ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯇꯧꯔꯛꯏꯅꯦ ꯑꯗꯨꯅ ꯀꯥꯏ ꯆꯠꯄꯅꯣ ꯈꯪꯗꯦ ꯑꯩ ꯅꯪꯁꯨꯅꯦ ꯌꯥꯝ ꯍꯪꯉꯛꯑꯅꯨ ꯌꯦꯡꯐꯝ ꯊꯣꯛꯄꯗꯨ ꯌꯦꯡꯉꯣ ꯑꯩꯅꯦ ꯏꯁꯥꯁꯤ ꯏꯄꯥꯏ ꯊꯤꯄꯥꯏ ꯍꯧꯋꯦ ꯑꯩꯒꯤꯗꯤ ꯌꯦꯡꯐꯝ ꯊꯣꯛꯄꯗꯨꯕꯨꯗꯤ ꯌꯦꯡꯅꯤꯌꯦ ꯀꯥꯏꯗ ꯆꯠꯂꯨꯏ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨꯗꯤ ꯍꯪꯗ ꯌꯥꯗꯗꯅ ꯍꯪꯕꯅꯤ ꯀꯩꯅꯣ ꯁꯤ ꯏꯊꯛ ꯏꯍꯟꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅꯦ ꯃꯀꯣꯛꯁꯤ ꯆꯨꯡꯈꯠꯂꯒ ꯀꯤꯟꯁꯤ ꯁꯨꯛꯇꯗꯧꯅꯤ ꯃꯧꯗꯣ ꯐꯥꯕꯩ ꯐꯥꯕ ꯉꯥꯏꯍꯥꯛꯇꯒ ꯐꯥꯈꯣꯀꯣ ꯏꯆꯦ ꯇꯥꯌꯦꯟ ꯃꯅꯥꯒ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟꯒꯅꯦ ꯍꯦꯛꯄꯤꯔꯣ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯨꯊꯣꯛꯄꯤꯔꯣ ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯍꯦꯛꯂꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕꯗꯨꯅ ꯊꯕꯛ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯃꯇꯨꯁꯤꯅ ꯁꯣꯝꯗ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯦ ꯃꯄꯥ ꯅꯪꯁꯨ ꯉꯟꯇꯥ ꯍꯦꯛ ꯁꯤꯗꯣꯛꯈꯤꯗꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯩꯅꯦ ꯏꯔꯨ ꯏꯌꯥꯡꯒꯁꯤ ꯂꯣꯏ ꯇꯦꯛꯇꯅ ꯀꯣꯞꯄꯒ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯏꯕꯦꯂꯩꯗꯨ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨꯗꯨ ꯐꯃꯨꯡ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯃꯧ ꯈꯔꯅ ꯐꯥꯔꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡ ꯏꯕꯦꯂꯩꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯏ ꯏꯆꯦꯈꯣꯏ ꯃꯧꯁꯦ ꯐꯥꯕꯗ ꯍꯨꯃꯥꯡ ꯇꯥꯕꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯥꯅꯕ ꯑꯗꯨꯝ ꯋꯥꯕꯅꯤ ꯋꯥꯕꯩ ꯋꯥꯕ ꯉꯥꯏꯍꯥꯛꯇꯪ ꯋꯥꯕꯤꯈꯣ ꯏꯆꯦ ꯏꯕꯦꯂꯩꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂꯣ
Ngayak layraga ibelaido ising kusay amaga taren manaduga langtray maton aduga pairaga brab sensilay. Thuna sensilakpaduda thungjalduda makhongdu lauraga tusili pairakliba ising kusaydusu makhada loina haidokre. Piyainuna as kaino tawrisibo yenga lakpa yabasida soro singkai chatpada thujingkato udraba isi nangbo pili nongmata isausu langdana thau pangtokki phangjadrabani kaino piro taren managa langtray maton sidi apatpani sidi sigen palongdrab ayo masire kubi se pikrabra kainom tawre piyaino isau do langa anu langtray dusu mingondagi ne silage he oi mawamana piyaino mausi phabada ekhoi wan thadawre adai de wangangnarag leidau sarup phat ingthoklaga amta loisinba yadro tainaro aingonda loi tainaro masidi makha daido ising sidu oina ne taren se chuk lupatar sisu ising asing mani kaidau zarune ke handose taren sidamta kange piyainuna taren manadu ibelegi mong nupiduda phat kal ayo somda muksai he amai mi saura utin na khuibi manbi nangna engonda taren manana kanbagi kari na tikno adusu leibak makha daidokpa isingda lupaga nangise ayu sikibra usitni na tokani nang kanano karino asing bahayu haijabdi ne taren sina nayadu namdongni sat hayu nangguba sanadabi amaibi amana hangaga ainikta haibidau manra haibigi tazau ngasi nabi maina mafamsi laise kai barangni no khangbra khangde kai barangni no do hayu nangna khangdabagum aisu khangde piyainu mai hawmakhai aroibida sawba haidu oire ibelai amadi lariba mawkhradudi makoi anigi wariduda masin khumlaga tumin nokli ibelai do nokpada maningdagi nungsit nanthare piyainuna isi ibelai namoidu thokidi mapan saloso ainu sarokta ne nangoina ne phudayak pasoiroi phudirakani bongsi nakoi sakro salo nai igetana kari sanarige thokro mawamana lauhe talai kansidane thorasi masiki piyainu se isau mada mamita songthoni aduni mai sausidani kanamta yengmidrisi arapada sat pharak tarakpa tangai phadabagi karuba natana ta kunjodudi othon intapkraba amaibi ga oisin moi adina ne sarokpada laiga hek thajanam to mandro o yare yuasia aikoi doina pina gangdorasi amuk takrabadi salan tarani lao iwangang na batheni mau kharato akhoi thokpa wari sanaraga thokre piyaino mamito phaina ibelegi mamaudu de yenglaga nang khai leinu mamsalaban kanano kaidagino sengna hayu haima khumdini asidi tayen manasi mayas namjinge khangra niyasi phakto naya phakto piyaino gi sabtraduda ibeledi wangang wataladuna tumini yengduna lai tayen manado namjinbaduda mamang nupidusu pijing somlai hairage haibugumna ingitu tawrakpada mayada namsilima tayen manadu lauthoi hairo sat hairo haige aise kainoni numidangda saktaba sakta suda wataba wang chawbada layam singna kalakna phom oiriba koloi minglena laimu is koloi minglen ka kaina he kadai de kamdongna nupi si gak sangai no hayo natradi tayen manasingna amuk namjandawni namjalakano ai sen haige masigi oigi lamdang oibisinga yasanglak matamda lamnong ahum phangmada mathatta lai inina sumna lakti lai thazade lai leitena makhong mukot thillaga lambiduda angawbidungna jagoi busabawo manbu yungbu tawbududa masidi usit mandina aina hakchang sida changlag otpani osa maibisu amukta khallaga yengbi kanana lalino kanana sumlino haibado asumba bisar tawbi hoini nangi liribu warisidadi nangna lande adubu lande haiduna mafamsida adum leibadi yar ai thawdi nakoibu tanthopasini aduga noigi na thawna tamnaba adagi taibang miyoibada khanganba sinatro mani yam sumi khara makhaidi tamnaba tandana tumaga leibasu yawi taibang miyoibana ithakta mapal thoksalagla phau tandana adum tumaga leisinbasu yawi yauni yam yauni adoradi nang hausik tanthokpa tare ko aduga ne pina tumjaruro matungdadi mafamsida amuk lakanu ko aduga taibang miyoibdasu
เขียนขังกันไปยารมาดูมาดีโกนขันนรสิงั้นสิดียานนาบกิมาตุงอินไอ้บูตันทกปิดแต่เสียงนะไอ้นี่เห็นอะไรจะนิ่งดิว่าเลยนุปีเนี่ยนะมันนำมาให้นำทีเดียวนะสิบูนุปีอยู่บิกิลิสสุดสัตย์อุตส่าห์นว่าเคยตานบ่คราให้บินัดจะดีมาทางไหนเนี่ยสังบัดดีมาถอยสิเล่าดงอีเบลเลยนะอิสาทีเรียดตาเดลัยมัวถอยกันแล้ววิเรนุอีโมสิสิครบดีอีสานุปานี่นะสัลลาบะเงามันมาโดเงาตัวนี้เสร็จไปตายปีไอ้นู่นอีเสียคอยสุเลยคำพูดทุกปีโรมาดูตัวเราก็ตาทุกกระดุนี่อะดูก็น้ำมองนุปีเสียงานเกลือขันเกลือตาหูคาร์ทุบิโรห่วยคอยสุเลยคำดูสู้ไอ้เนี่ยก็ได้เดี๋ยวมาโยงว่ามาทำคิดว่านี่นิยมเสร็จแล้วก็ได้แต่ทำคำนั้นไอ้บุนิ่งสิ่งกุมลากุมอาเซียร์ก็สักคมดูตัวคอยทีก็สินดูดามายมอามาเลยบดูตาไปแล้วก็กัมบีอามากับไปดูน้ำมุกไหลปีไอ้นู่นกัมบีดูดาคอยสุเลยคำดูนิ่งที่น่าหับแล้วก็ไม่ทับเขาเลยอีเสียและนิ่งเท่ากันตัวทงดูจันบิวภาษีดีอิมุงเดือบเขาบดท่าบยาตัวอัตบุตั้งไงผัดบกี้เต้าบดทับดินนะทงดูนจันบิวโหอันตะลอนสิลุกิสิกิปีไอ้นู่นสิสูอับตั้งเดือบปุ่นนั่นเนี่ยหายเยดีที่จิตมาสิโอ้ยตัวระดับนะปีไอ้นู่นนะอีเบลเลกิมามองกิกาดูดาสินบทุนอุกถุยคอยสู้กบีอิมาหน้าหนูปาลังตะกี้อับฮับไลบุกเขาสินบิโรโตเลยข้างกบีอิมาหน้าหักนะอิมุงเดลัยรันบะพัดตะบัดติงูไลมุสินบุฮาวเรขาปังมาไม่ไกลดาห้อยลาวนุห้อยทบีโครกาดูดอกทกปลอยระดุนะมามังทงนัทุกเลยยินาข้าลูกาโตคอยเสดตุนอุกถุยลอยรักบดายุมดูกิอวังทางมาไม่ไกลรวมดาคอยสุเลยคำตุทำลำมาในมุงเดสังลักบดาอีเบลเลกิมามองนุปีโตฮันดกแล้วก็เลยรำอีเบลเลนะมานั่งกันนันบีรีปีไอนุนะกระชุ่มโตริดาพารานิอันดีเสียไอสมุนสันนบะเต้าระเกยุมตะกายรำทรีอามาดูนักเซ็ตนบุกที่รำระคังปวนติปีไอนัวเอาว่ามันเซนเซไปเซนครออีเสียก็อีเสียโนสิดีไลมินนบะคุยมาเซนกีอามานามากิมาเต็งปังนบะนี่ยาริมาอุดมาซาดิคราส่วนท่าคินิโกเซเลสให้มาสัตว์เขียนเนี่ยเสียกับไปคุยาคิดินเต้าริเสียปีไอโนอดกหักนับพัดตบะอมัยปีดินเตมากีให้บะบุอิสาวคราลังจะบสิขักตันอารันบะเต้าบะยาตบะอารันบะบุเยกนบีนิคันบะปีไอโนนี่มาปูเรบะกุนซัวสุดุมังไงอิงจะตับใส่สาวกันที่ให้นะมีนมัทกานำคนนรักมาตำดามากีมาติกมังกุลอุทกบังงักตันอิซัมนะอะไรบะคราดเป็นทุกสะดุนะเลยจะบะอมัยปีนี่มาไรบักตามาสาวไอบะมหักตียาวให้นัตำลำดับสิกิกสิกนุงไงตบะนัตนะอัตยเห็นบดีถอยนักขันจินตีปีไอโนอมมมารักตาอสมลักปนมาเยี่ยมเยาว์เรกุนจวนนะทงเกาตะเล็บตัวไงรำปีไอโนมาพูดเรื่องเลยบกาตุสินนาดามานันทบะกำสังคีตาวริชิมมาสินพิเศษเฮ้ยก็ได้จะรู้นี่น้องอิงคนเด็กทุลักปะกะเขาบุษตาดีแล้วดูกะยุ่งนั่นเลยรำนักเฮ้ยใกล้จะรู้นี่โอ้กันนี่โนไอ้เด็กเสร็จปะบุก็ได้ด้วยเดี๋ยวนี้เกอีซีเบลเล็กมามองดูไล่มุงสังนะมุกตัวบะล่างนับพานังงำนักเฮ้ยตาวีนะเขาบุไล่ตำนับบักนังเขาบุนัดติลากแต่นัดสิงคีไอ้สู้อดุมเสร็จเลยจักที่ลอยระบเอ๊ะใกล้ดิสะไอ้ยุกช่วยเนี่ยว่าหันหลังก็ทุ่มอะตุกเอาสิสู้ไอ้เนี่ยทุ่มให้ภาษาใครไอ้ดีนั่งมองครับวิ่งนึงเดินปากขัดเดินทุ่งเอาดังไงดูดิอะตุกสะไอ้เสร็จแล้วคนปีไอ้เนี่ยว่ายังงั้นเหลือกันนุกนั่งบูว่างงเดินเลยเดินบูอามุกงั้นเหลือกันนุดิไก่เนาะแต่ที่ไก่เนาะบะล้วนทุกตันนะบะไม่เอาเนี่ยสุนทรีโลให้ดิหรอสะตัวให้ตัวให้ครั้งที่ตัวดีครั้งดีมาสิเนี่ยมาสิมาเจอสักทุ่มนัดจะดีไอ้เนี่ยนั่งช่วยพูดอะไรพูดได้ไอ้คนนั้นพูดอะไรไอ้น่ะจะกุยสาดันเลยตาเลยจะกุยให้อะไรก็ให้กุมเดนะกุยสาดันปะตากัดระเด้งตากัดระเด้งให้ไหมมาอินุมาตัวสิวะงั้นสิอิมาไม่บิกใส่ซากตัวเลยก็สักทุ่มเดี๋ยวบิกจะกุยสาดันนั่นไอ้น่ะก็ชุ่มขังเลยมาตากุมอด้วยดีไอ้สาดันมาตาเฮ้ยวาโกลูวาโกกรีบมาข้าดูกาวกรีนี่ปีไอนุนะสิงดาซาบะกะโบนะตัมดาซาเกมาไฮเฮ้ยสมดุมโอลุสิหักจังซาสิโอ้สมัยนะมิดปันซิโลปันซิเลอันนี้ดูมังกรดาส่งดานะมันดาอามาดาจะกุยสารียุมทั้งนับกิมองดูนะเต็งกดอามาไปดูนักปะดามาคุยอันนี้กิมาตัวดูนะจับเล็บตัวนี้ยิง
ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯣ ꯏꯆꯦ ꯀꯩꯅꯣ ꯃꯪꯒꯣꯜꯁꯦ ꯂꯥꯏꯕꯨꯡ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ ꯏꯇꯩꯒꯁꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯖꯒꯣꯏ ꯁꯥꯈ꯭ꯔꯕ ꯏꯍꯦ ꯃꯧ ꯅꯪꯁꯨ ꯂꯥꯛꯂꯕꯗꯤ ꯋꯥ ꯈꯔ ꯉꯥꯡꯂꯛꯄ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯖꯒꯣꯏ ꯑꯍꯩꯕꯁꯤꯁꯨ ꯂꯣꯏ ꯎꯊꯣꯛꯈ꯭ꯔꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯏꯃꯥꯅ ꯉꯥ ꯊꯣꯡꯕꯁꯦ ꯊꯤꯜꯂꯨꯁꯣꯅ ꯂꯥꯛꯄꯅꯤ ꯆꯅꯝꯒꯝꯇ ꯊꯥꯛꯇꯤꯌꯦ ꯃꯔꯣꯏ ꯃꯔꯥꯅ ꯊꯣꯡꯕꯅꯤ ꯃꯩꯇꯥꯟꯁꯨ ꯄꯨꯈꯝꯁꯤꯒꯤ ꯃꯇꯥꯏꯗ ꯍꯥꯞꯄꯕꯅꯤ ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯆꯥꯛ ꯈꯛ ꯊꯣꯡꯂꯒ ꯌꯥꯔꯦ ꯑꯩꯈꯣꯏꯅꯤ ꯈꯛ ꯑꯣꯏꯕꯅꯤꯅ ꯏꯆꯦ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ ꯖꯒꯣꯏꯒ ꯁꯥꯕꯤꯔꯅꯨ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯆꯠꯈ꯭ꯔꯦꯅꯦ ꯍꯩ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯧꯁꯤ ꯃꯁꯛꯁꯤ ꯌꯥꯝ ꯂꯤꯅ ꯎꯗ꯭ꯔꯣ ꯂꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯁꯛꯁꯤ ꯎꯔꯦꯗꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯨꯏꯔꯤꯁꯦ ꯃꯔꯥꯏꯕꯛ ꯐꯕꯅꯤꯅ ꯃꯤꯗꯤ ꯄꯥꯈꯪ ꯌꯪ ꯌꯪ ꯂꯥꯎꯕꯁꯤꯅ ꯂꯧꯕꯤꯔꯤꯅꯤꯗꯅ ꯃꯤꯡꯒꯧꯗꯕꯨ ꯑꯩꯉꯣꯟꯗꯗꯨ ꯀꯧꯖꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯏꯅꯦꯕꯨ ꯀꯧꯕ ꯌꯥꯅꯤꯗ ꯀꯥꯟꯗꯤ ꯅꯨꯄꯥ ꯖꯒꯣꯏ ꯃꯇꯦꯛ ꯑꯃꯁꯨ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛꯇꯣ ꯏꯕꯥꯅꯤ ꯈꯟꯅꯗꯅ ꯑꯝꯇ ꯊꯣꯡꯂꯨꯔꯁꯤ ꯂꯥꯛꯑꯣ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯂꯩꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅ ꯁꯥꯟꯅꯕ ꯖꯕꯠ ꯖꯕꯠ ꯁꯝꯖꯤꯜꯂꯁꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯄꯤꯌꯥꯏꯅꯨꯗꯤ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ ꯀꯨꯟꯖꯣꯅ ꯍꯣ ꯍꯩꯍꯥ ꯃꯇꯝ ꯀꯨꯏꯅ ꯖꯒꯣꯏ ꯈꯨꯗꯦꯛ ꯇꯝꯂꯨꯗꯕꯒꯤ ꯏꯁꯥꯁꯤ ꯋꯥꯏꯅꯦ ꯀꯨꯏꯔꯦꯗ ꯍꯔꯥꯎ-ꯄꯨꯡꯗ ꯀꯥꯔꯒ ꯁꯦꯕꯥꯒ ꯇꯧꯈꯤꯗꯕ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅꯦ ꯃꯔꯛ ꯑꯃ ꯄꯤꯌꯥꯏꯅꯨ ꯏꯕꯥꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯀꯅꯥꯒꯤ ꯃꯌꯥꯝꯁꯤꯅ ꯏꯕꯥꯅꯤ ꯈꯛ ꯌꯦꯡꯅꯕꯗ ꯀꯨꯝꯍꯩ ꯑꯣꯏꯕꯅꯤꯗꯣ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯣ ꯀꯅꯥꯕꯨꯅꯣ ꯅꯨꯡꯁꯤꯔꯤꯕꯗꯨꯕꯣ ꯊꯥꯏꯅ ꯑꯃꯥꯏꯕꯤ ꯀꯨꯁꯨꯝꯒ ꯂꯣꯟꯅ ꯀꯣꯏꯅꯒꯦ ꯇꯧꯕꯗꯒꯤ ꯑꯩꯅ ꯐꯥꯔꯛꯄꯗꯣ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯒ ꯅꯨꯡꯁꯤꯔꯛꯏꯔꯣ ꯍꯩ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯁꯤ ꯋꯥꯁꯤ ꯄꯜꯂꯅꯨꯁꯦ ꯍꯦꯛ ꯌꯥꯗ꯭ꯔꯕꯅꯤ ꯑꯣ ꯑꯩꯅ ꯀꯅꯥꯝꯇ ꯅꯤꯡꯁꯤꯡꯖꯗꯦ ꯆꯥꯛꯇꯨ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯁꯤ ꯃꯩ ꯊꯥꯒꯠꯄ ꯍꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯄꯤꯌꯥꯏꯅꯨ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯈꯨꯃꯟ ꯏꯄꯥ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯛꯏ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯒ 5 ꯊꯥꯒ 6ꯃꯛ ꯈꯣꯏꯗꯧ ꯊꯝꯕꯥꯜ ꯑꯁꯤꯗ ꯊꯝꯂꯕꯅꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯙꯧ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯙꯧ ꯅꯅꯥꯏ ꯇꯣꯜꯂꯕ ꯑꯩꯈꯣꯏ ꯐꯠꯇꯕ ꯇꯤꯡꯃꯨ ꯂꯥꯏꯃꯨ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗ ꯂꯣꯟꯁꯤꯜꯂꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯂꯥꯞꯅ ꯂꯩꯔꯦ ꯂꯥꯞꯅ ꯅꯥꯎꯀꯣꯟꯕꯤꯌꯨ ꯅꯛꯅ ꯂꯩꯔꯦ ꯅꯛꯅ ꯅꯥꯎꯀꯣꯟꯕꯤꯌꯨ ꯐꯠꯇꯕ ꯂꯥꯛꯀꯗꯕ ꯀꯌꯥꯗꯒꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯥꯅ ꯈꯥꯡꯒꯗꯧ ꯃꯣꯟꯗꯨ 3ꯂꯛ ꯃꯅꯝ ꯅꯝꯊꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯊꯋꯥꯏ ꯃꯤꯕꯨ ꯀꯧꯁꯤꯜꯂꯒ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯀꯌꯥ ꯂꯩꯕꯁꯨ ꯎꯔꯛꯇ꯭ꯔꯦꯗꯣ ꯊꯋꯥꯏ ꯃꯤ ꯃꯥꯕꯨ ꯀꯧꯁꯤꯟꯕꯤꯗꯨꯅ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤꯁꯤ ꯂꯩꯍꯟꯕꯤꯌꯨ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤ ꯄꯤꯛꯂꯤꯕꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕꯤꯗꯨ ꯁꯟ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯄꯤꯌꯥꯏꯅꯨ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯄꯤꯌꯥꯏꯅꯨ ꯇꯨꯝ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥ ꯆꯥꯏꯊꯔꯒ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯇꯣꯃꯥꯜꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯃꯆꯥꯅꯨꯄꯤꯗꯨ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯪꯂꯛꯏ ꯑꯩ ꯆꯪꯉꯣꯏ ꯑꯩꯁꯨ ꯆꯪꯉꯣꯏ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯦ ꯑꯩ ꯀꯌꯥꯃꯥꯏ ꯆꯪꯉꯔꯣꯏ ꯍꯅꯨꯕ ꯍꯅꯨꯕꯤ ꯊꯥꯗꯣꯛꯑꯣ ꯀꯣꯛ ꯊꯥꯗꯣꯛꯑꯣꯗꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯊꯣꯡꯒꯥꯜꯁꯦ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯅꯠꯇꯦ ꯑꯉꯥꯡꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯤꯡꯕꯤꯔꯛꯏꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯃꯥꯏꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯂꯥꯏ ꯁꯥꯕ ꯍꯧꯔꯛꯏ ꯉꯔꯥꯡꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯥꯟꯅꯕ ꯊꯣꯛꯎꯕꯗꯒꯤ ꯍꯜꯂꯛꯄꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯈꯤꯕꯗꯒꯤ ꯑꯍꯤꯡ ꯍꯦꯛꯇ ꯖꯒꯣꯏꯕꯨ ꯁꯥꯕꯣ ꯏꯃꯨꯡ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟꯕꯨ ꯆꯦꯟꯕꯨ ꯃꯊꯣꯡ ꯃꯔꯝꯗ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯅ ꯍꯥꯏꯕ ꯑꯃꯥꯏꯕꯤ ꯁꯧꯔꯥꯒꯤ ꯅꯨꯄꯥ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯤ ꯂꯥꯛꯏ ꯁꯤ ꯀꯩ ꯋꯥꯔꯤ ꯁꯥꯒꯗꯕꯅꯣ ꯄꯦꯟꯅ ꯁꯥꯔꯣ ꯏꯁ ꯑꯩꯕꯨ ꯁꯧꯔꯥ ꯀꯥꯏꯅ ꯃꯁꯤ ꯑꯉꯥꯡꯅꯤ ꯀꯩꯅꯤ ꯄꯨꯂꯞ ꯍꯥꯠꯇꯣꯛꯑꯒ ꯐꯨꯝꯖꯤꯜꯂ ꯊꯝꯅꯤꯀꯣ ꯇꯥꯗꯒꯤ ꯏꯆꯦꯒ ꯍꯦꯛꯇ ꯀꯧꯔꯒꯦ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯑꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯆꯤꯡꯉꯗꯤ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯃꯁꯥ ꯁꯥꯒꯟꯁꯤ ꯄꯥꯏꯔꯒ ꯂꯥꯛꯇ꯭ꯔ ꯆꯤꯡꯗꯧꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥꯒꯤ ꯈꯨꯠꯇꯒꯤ ꯑꯉꯥꯡꯗꯨ ꯂꯥꯛꯇꯨꯅ ꯃꯪꯒꯣꯜ ꯇꯥꯅ ꯁꯣꯔꯣ ꯆꯤꯡꯏ ꯃꯃꯥ ꯃꯄꯥꯗꯨ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯄꯤꯌꯥꯏꯅꯨ ꯑꯉꯥꯡꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯤꯗꯤ ꯂꯌꯥꯝꯁꯤꯡꯒꯤ ꯂꯛꯇꯒꯤ ꯆꯥꯅꯗꯕꯤ ꯍꯤꯂꯣꯏ ꯑꯍꯜꯅ ꯑꯣ ꯃꯈꯣꯏ ꯇꯥꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯅꯇꯨ ꯑꯃ ꯂꯥꯛꯑꯦ ꯁꯠ ꯊꯣꯛꯂꯛꯑꯣ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯅ ꯄꯄꯥ ꯏꯆꯥ ꯅꯨꯄꯤꯁꯤꯗ
Sigi amaibi saurasina thaidagi nupi kaina haisibu karino. Aidi wakalsi samamnari. Ngali ngaisida atopudi yenghobana phadui salo. Hey, kusum tawre. Makoigi manungda wari ma leramgani. Tumina kumai dum yengsiko. Yengi. Amaibi sigi mamit khuyengla yengsika. Isaga se isaide kidana ba. Kunzo suma pangda thoklei piyaino. Mamitu saurapna yenglaga leiri. Kunzo makut kato haipet lolaga piyaino kinakan lepnaga. Kari thabaki oirabano. Ayuk angan basida angang wonu biro tawiresibo. Aikhoida lakpabu kai maramgi oidoino. Tu angang se heloi ahalsag. Nanga unani wari sagena ngarang solaga dum leiri. Sana biro kari wari no sikhanaro. Nahana aina phajana khuramlaga thadokho sumbasiga mari leinara no haibase yaba ko leiteba. Oh, jamai bo. Imai bima. Siri handagi na pibam soksilidina. Hey, hanbi. Aina nangonda amuk hana aigi nakta halanu haihib natro. Aduga kari ngasi nang tawrisi. Nati mayam mamangsida aibu sopan balak libro. Oza mai bagina sakto yengning man khradana tanza saringai unahoge tawbani. Ado somdagi loinabi mayamna amai bi saura haina khangnabi se laibabu nungai bro. Aina khanbadadi kaya nungai tab malida. Natrane amai bi. Nang engon yam hawgono. Aini saura dine nang soin aigi kutta sibo soiroi. Sirage he hapiro lao sibirage. Masi yang usidin aduhi nang ngasi nang yakhorido mitappa tare nang. Piyaino do angang dugi manakta pai singkre angang dui khori metkibaduda mamampa amadi kunjona khamdoi tomal. Kaino ima mai noigi heloi heldu nati siri aigi sanpi thado. Hey nupi nang mu thado ni. Mi angang sibu tare fazana wari saraga loi. Nupi nang mu thado angang sibu tare. Kaino masiga mai bise ngawbang hawbra kaino. Bisa nupi sida asuk kina makhori medisibo. Amai bi saura hagdong lamsi manbi thado ni he. Hey thado ni kok thado da. Masidi makhong sida chillaga chuk nekeki. Hey ya kangra. Ayo siri ayo kanano ai khong ne siri kanano. Ahum do kari su hainadi angang do hinglibra haidana mamitu phakdokpawo humaibu humbibo tawri. Angang do marega tingthoklaga mamit usilambadagi khangpang pangthurei. Hey mai bi aduk hakna nabuk sil pisan masu tawganu khangidana. Nawase aina kaisu siloine. Thana nungsinarambagi aduk kaubu ngamdabagi lakpani. Simakna aina sida namlairei singi lakpani natidana. Natro zamai ba. Nade. Tomal amaiba maibise khara phaina khalubani. Jut chadab ek toyam. Isa nupi maki mo. Ngasi isi agalagtana oi phugalagtana soiroise. Papa Ipanina isa nupi siyengan bala isidi thaina moigi nungsi wari kaptheknabado kaungamdabagi amukhana unnaba pubirakpaga chap manani tawrisi khamdawni. Zamai ba isa nupi siyengbidoira yengoidoira sengna haibiro. Makha tana sum leitharabadi noigi arona thob sasatlisa to loi phongdorpa soitri. Kunjo masado ithak thakatna makhot u masago tawduna. Kaino ni sidi han inkhalakpa wakal phathaba ngamjingei wari. Sida thoina lana khaningai mathau tade haibadi ai khakna sadi sumai tawrisi haijari aduna mana pamlibasi karino do phajana anglaga thadoki si yani ai tawki nupi aigi posa yawba khawdo amtu puthoro hai kunjo magi nupi di yenglakpani piyai ni mamitu sauni yenglambaduda masado kitanga khangjai yare ai dum thoklu aigi nupi se pikpa hongnabi khara pingmuni kashu taw ngaktang leram ai pochei lauthoklugi kunjo imungda sanglaga magi khawdu pairaga mukthoklei pochei khara lauthoklaga angangdugi mamangda thammi kunjo su khongrai salaga phamthei piyainuna kalduda saurap tawna lepi angang nupi duna noknokdana piyainda ka usitana leiri mama padi piyainna angangdubu khawri amuk metkhini haidana khamdoknaba sem sadu leijari hanbi nang yang pam do hai ai khang mafam sida nang na laise apa mamadi leramgani hai phasan hari kan yana siko khut sa yang na bado ai su kaya nungai te piyai nungai thawai de gi na luna tawjarambani na khut thabaga do nungai roi piyai no nang si odom pharak takri do ko ai hanbi nang su sat khum ai saujarakani ko
ꯈꯨꯝꯃꯨ ꯌꯥꯝ ꯊꯨꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩ ꯃꯁꯤ ꯈꯨꯝꯗꯤꯅꯤ ꯃꯁꯤ ꯇꯨꯃꯤꯟꯅꯒ ꯁꯨꯝ ꯂꯩꯁꯤꯗꯤꯅꯤ ꯍꯩ ꯈꯨꯝꯃꯨꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯂꯩꯑꯣꯏꯔꯕ ꯊꯥꯡ ꯃꯆꯥꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯊꯦꯡꯉꯤ ꯋꯩꯃ ꯄꯨꯡꯀꯥ ꯀꯥꯔꯦ ꯁꯤꯒꯥꯏꯔꯦ ꯈꯨꯠ ꯅꯥꯝꯃꯁꯤ ꯀꯦꯟꯗꯧꯔꯦ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯅꯪꯕꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯔꯝꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯐꯤꯡꯉꯝꯃꯤꯁꯤ ꯀꯩꯗꯧꯔꯒꯦ ꯍꯩ ꯐꯤꯡꯗꯤ ꯌꯥꯗꯕ ꯈꯪꯉꯕ ꯇꯨ ꯅꯥꯀꯟꯗ ꯑꯃ ꯃꯃꯤꯁꯤ ꯆꯣꯡꯊꯣꯔꯛꯇꯧꯒꯨꯝꯅ ꯇꯧꯔꯒ ꯂꯦꯞꯄꯤꯁꯤ ꯎꯔꯤꯗꯅ ꯁꯦ ꯏꯁ ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯇꯨ ꯑꯁꯤꯗ ꯂꯋꯥꯏ ꯇꯥꯡ ꯑꯃ ꯂꯦꯞꯄꯤꯁꯦ ꯃꯁꯤ ꯂꯥꯏꯗ ꯌꯥꯝ ꯊꯥꯖꯗꯕ ꯏꯃꯨꯡꯒꯤ ꯃꯩꯔꯥ ꯀꯠꯄ ꯐꯥꯎ ꯃꯋꯥ ꯂꯧꯗꯕ ꯅꯨꯄꯥꯅꯤ ꯑꯁꯤꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦꯅ ꯂꯥꯛꯏꯅꯤ ꯇꯣꯃꯥꯜꯒꯤ ꯅꯨꯄꯤꯅ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯂꯥꯏ ꯂꯩꯕꯅꯤꯀꯣ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯆꯤꯟꯒ ꯊꯤꯗꯅ ꯌꯥꯝ ꯉꯥꯡꯕꯗꯥꯏꯅꯦ ꯅꯆꯤꯟꯒꯗꯣ ꯉꯥꯡꯈꯣꯗꯅ ꯉꯥꯡꯈꯣ ꯏꯅ ꯅꯨꯄꯤ ꯅꯪꯁꯨ ꯂꯥꯏꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯠꯃꯛꯅ ꯎꯔꯕꯣ ꯑꯩꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯊꯥꯖꯗꯦ ꯂꯩꯇꯦꯅ ꯍꯥꯏꯖꯕꯅꯤ ꯀꯩ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯉꯤꯕ ꯂꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯊꯥꯗꯔꯛꯈ꯭ꯔꯕ ꯏꯃꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ ꯂꯥꯏꯔꯕꯁꯤꯡꯁꯨ ꯂꯥꯏꯗꯤ ꯂꯣꯏ ꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯗꯨꯝ ꯂꯥꯏꯔꯅ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣꯕ ꯏꯃꯨꯡꯒꯤ ꯋꯥꯕꯒ ꯂꯥꯏꯅꯤꯡꯕꯒ ꯃꯥꯟꯅꯗꯦ ꯋꯥꯔꯤꯗꯨꯅ ꯊꯕꯛ ꯁꯨꯗꯕꯒꯤ ꯌꯨꯝꯗ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕꯒꯤ ꯈꯪꯉꯤꯗꯅ ꯊꯕꯛꯇꯨꯁꯨ ꯁꯨꯕꯤꯌꯣ ꯑꯗꯒꯤ ꯂꯥꯏꯗꯨꯁꯨ ꯅꯤꯡꯕꯤꯌꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯕꯛꯇꯤ ꯁꯨꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯂꯥꯏꯅ ꯆꯥꯛ ꯆꯥꯔꯝ ꯊꯥꯗꯔꯛꯄ꯭ꯔꯥ ꯏꯅꯤ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯈꯠꯅꯔꯛꯄꯗꯨꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯉꯥꯡꯗꯨꯁꯨ ꯃꯃꯤꯠꯀ ꯂꯪꯊꯣꯛꯂꯒ ꯌꯦꯡꯂꯤ ꯇꯣꯃꯥꯜꯅ ꯑꯣꯖꯥ ꯃꯥꯏꯕ ꯉꯁꯤꯗꯤ ꯂꯥꯏ ꯀꯧꯊꯣꯛꯄꯤꯔꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯂꯥꯏ ꯑꯃ ꯊꯣꯛꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯊꯥꯖꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯄꯤꯌꯥꯏꯅꯨꯅ ꯏꯁꯣꯔꯁꯤꯕꯨ ꯅꯣꯏꯒꯨꯝ ꯃꯤꯁꯛ ꯑꯃꯅ ꯎꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯎꯕꯤꯗꯧꯕ ꯃꯥꯟꯕ꯭ꯔꯣ ꯅꯨꯄꯤ ꯅꯪꯕꯨ ꯌꯥꯔꯤ ꯃꯥꯟꯅꯔꯨꯅꯨ ꯀꯩꯗꯧꯒꯦ ꯅꯨꯄꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯑꯩ ꯉꯥꯡꯅꯒꯦ ꯍꯦ ꯈꯨꯝꯃꯣ ꯅꯪ ꯂꯥꯏ ꯎꯅꯤꯡꯉꯤ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯥꯖꯗꯦ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯊꯥꯖꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯊꯥꯖꯤꯜꯂꯛꯄ ꯇꯥꯔꯦ ꯅꯌꯨꯝ ꯍꯟꯈ꯭ꯔꯒ ꯑꯩꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯀꯅꯤ ꯀꯥꯏꯗꯩꯅꯣꯗ ꯑꯣꯟꯊꯣꯛꯄ ꯌꯨꯝꯗꯒꯗꯤ ꯊꯥꯖꯤꯜꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯨꯝꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯄꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕꯤꯁꯨ ꯀꯔꯤ ꯍꯦꯃꯟꯕ ꯅꯪꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯗꯥꯏ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕ ꯈꯔꯈꯛ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯎꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯨꯝꯕ ꯅꯔꯦꯜ ꯌꯥꯎꯗꯕ ꯃꯤꯅ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯃꯌꯥꯝꯗꯣ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯈꯟꯕꯒꯤ ꯅꯣꯏꯒꯨꯝꯕꯗ ꯎꯍꯟꯗ꯭ꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯌꯥꯔꯁꯤ ꯑꯝꯇ ꯇꯞꯊꯅꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯁꯤ ꯑꯍꯟꯕꯤ ꯀꯔꯤ ꯑꯍꯟꯕꯤ ꯑꯁꯤꯗ ꯍꯪꯕꯕꯨ ꯅꯔꯩ ꯀꯣꯟꯊꯔꯒ ꯑꯍꯟꯕꯤꯅ ꯇꯧ ꯂꯩꯕ ꯌꯥꯕ ꯃꯇꯝꯂꯕ ꯑꯩ ꯇꯧꯒꯦ ꯍꯟꯗꯣ ꯀꯨꯟꯖꯣꯗꯨ ꯂꯥꯡꯗꯨꯅ ꯏꯟꯊꯣꯛꯂꯒ ꯄꯤꯌꯥꯏꯅꯨꯅ ꯈꯥꯎ ꯑꯗꯨꯗꯒꯤ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯀꯪꯕꯗꯨ ꯂꯧꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯉꯥꯡꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯏ ꯍꯦ ꯅꯪ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯦ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯕ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯎꯖꯅꯤꯡꯃꯟꯈꯤꯗꯅ ꯂꯩꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯃꯤ ꯃꯁꯦ ꯇꯥꯏꯔꯦꯟꯁꯤꯅ ꯃꯃꯥꯏꯁꯦ ꯀꯟꯖꯟꯒꯦ ꯍꯩ ꯆꯠꯂꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯁꯤꯔꯦ ꯍꯦ ꯑꯃꯥꯏ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯂꯨꯍꯣꯡꯂꯒ ꯅꯆꯥ ꯌꯥꯎꯅꯤ ꯈꯪꯗꯕꯤ ꯑꯣꯖꯥ ꯃꯥꯏꯕꯁꯤꯁꯨ ꯅꯪꯅ ꯅꯛꯂꯩ ꯂꯩꯁꯤꯜꯂꯒ ꯐꯥꯕ ꯅꯠꯇ꯭ꯔꯥ ꯅꯋꯥ ꯐꯪꯉꯔꯣꯏ ꯈꯪꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤꯗꯨꯁꯨ ꯊꯨꯒꯥꯏꯔꯒ ꯅꯪ ꯂꯩꯁꯤꯟꯕꯗꯣ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯂꯩꯔꯛ ꯂꯩꯅꯨꯡꯗ ꯊꯥꯗꯣꯛꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯐꯠꯇꯕꯤꯅꯦ ꯅꯪꯗꯤ ꯐꯠꯇꯕꯤꯅꯤ ꯅꯪꯗꯤ ꯃꯃꯥ ꯁꯤꯗꯤ ꯃꯣꯏ ꯃꯅꯨꯡꯒꯤ ꯑꯃꯣꯠꯄꯈꯩ ꯂꯣꯏ ꯍꯥꯏꯗꯣꯔꯛꯅꯒꯗꯧꯔꯤ ꯏꯕꯥꯅꯤ ꯏꯆꯥꯁꯤ ꯄꯨꯔꯒ ꯆꯠꯈꯤꯕꯗ ꯐꯗꯣꯏꯖꯥꯠꯂꯣ ꯉꯥꯏꯈꯣꯗ ꯃꯄꯥ ꯑꯃꯥꯏꯕꯤꯁꯦ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯍꯩ ꯍꯧꯕꯈꯩ ꯁꯥꯎꯈ꯭ꯔꯦ ꯃꯥꯅ ꯁꯥꯎꯕꯗ ꯍꯦꯂꯣꯏꯁꯤꯁꯨ ꯃꯔꯥꯏ ꯇꯥꯟꯊꯣꯛꯆꯈ꯭ꯔꯅꯤ ꯁꯤꯗꯒꯤ ꯐꯤꯕꯝ ꯂꯨꯁꯤꯜꯂꯗꯤ ꯏꯆꯥꯁꯤ ꯄꯨꯔꯒ ꯍꯣꯇꯅꯗ ꯆꯦꯟꯈꯤꯁꯤ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯗꯧꯔꯤꯗ ꯉꯁꯥꯏꯅ ꯁꯤ ꯇꯧꯔꯅꯤꯁꯦ ꯈꯪꯗꯅ ꯑꯩꯅ ꯇꯞꯅꯤꯡꯅ ꯇꯧꯖꯒꯦ ꯇꯧꯕꯁꯦ ꯂꯣꯏꯅ ꯁꯣꯏꯅꯍꯜꯂꯤꯗ ꯃꯤ ꯃꯃꯥꯡꯁꯤꯗ ꯂꯥꯏꯅꯤꯡꯗ ꯆꯣꯞꯍꯜꯂꯤ ꯋꯥꯅꯤ ꯃꯁꯤ ꯑꯩꯅ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯍꯜꯂꯛꯀꯗꯧꯔꯤ ꯅꯪ ꯑꯁꯦꯡꯕ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯑꯁꯦꯡꯕ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯕ ꯅꯌꯥꯗꯣ ꯇꯥꯏꯔꯦꯟꯁꯤꯅ ꯅꯝꯆꯟꯕ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯉꯥꯡꯁꯦ ꯃꯁꯤ ꯃꯔꯩꯒ ꯂꯣꯏ ꯇꯠꯄ ꯇꯥꯔꯤ ꯋꯥꯅꯤ ꯑꯝꯇ ꯊꯥꯗꯣꯛꯁꯤ ꯂꯧꯊꯣꯛꯑꯕ ꯍꯦꯂꯣꯏ ꯇꯥꯟꯕꯗꯤ ꯁꯨꯃꯥꯏꯅ ꯁꯤꯡꯅꯔꯒ ꯇꯥꯟꯊꯣꯛꯀꯗꯧ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯈꯥꯡꯒꯅꯣ ꯑꯩꯕꯨ ꯈꯥꯡꯒꯅꯣ ꯃꯁꯤꯒꯤ ꯍꯦꯂꯣꯏꯁꯤꯗꯅꯦ ꯄꯦꯟ ꯌꯣꯜꯂꯒ ꯑꯩꯁꯤ ꯄꯦꯟꯒꯗꯧ ꯃꯌꯥꯗꯨꯗ ꯇꯥꯏꯔꯦꯟꯗꯨ ꯅꯝꯁꯤꯟꯕꯗ ꯑꯉꯥꯡꯗꯨꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯒ ꯈꯥꯡꯉꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯨꯟꯖꯣꯒ ꯄꯤꯌꯥꯏꯅꯨꯒꯗꯨ ꯂꯥꯛꯇ ꯏꯟꯊꯣꯛꯏ ꯑꯉꯥꯡꯗꯨꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯔꯛꯏ
ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯏꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦ. ꯁꯨꯃꯥꯏꯅ ꯂꯥꯏ ꯌꯦꯡꯕꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ. ꯅꯈꯣꯏꯒꯤ ꯑꯃꯣꯠ ꯋꯥꯔꯤꯈꯩꯗꯣ ꯂꯥꯏꯁꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯒ ꯅꯈꯣꯏꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯒ ꯁꯥꯎꯕꯗꯤ ꯅꯣꯏꯒꯤ ꯏꯁꯣꯔꯗꯨꯅ ꯏꯟꯖꯟꯕꯤꯔꯛꯄ꯭ꯔꯣ? ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯗ ꯏꯁꯣꯔꯅ ꯂꯥꯏ ꯎꯍꯟꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ. ꯅꯣꯏꯒꯨꯝꯕꯅ ꯎꯔꯒ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯅ ꯐꯔꯤ. ꯐꯅ ꯐꯕꯣꯏ ꯅꯤꯡꯕꯅꯤ. ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯖꯨꯠ ꯆꯥꯔꯝꯗꯦ. ꯃꯄꯥ ꯂꯥꯎ ꯆꯠꯂꯁꯤ. ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ. ꯃꯣꯏꯒꯤ ꯑꯃꯥꯏꯕ ꯃꯇꯩ ꯃꯅꯥꯎꯁꯤꯗꯤ ꯊꯥꯏꯅ ꯖꯨꯠ ꯌꯥꯝ ꯆꯥꯔꯛꯇꯕ ꯑꯣꯏꯔꯝꯅꯤ. ꯏꯁ, ꯍꯦꯂꯣꯏꯒꯕꯨ ꯏꯔꯥꯡ ꯇꯧꯅꯔꯝꯃꯤ ꯃꯥꯜ. ꯇꯨꯀꯠꯆꯩ. ꯂꯥꯎ ꯏꯆꯥꯗꯣ ꯄꯥꯎꯈꯠꯄꯤꯔꯣ. ꯏꯆꯥꯁꯤ ꯂꯨꯝꯃꯤꯅꯤ. ꯃꯃꯥ ꯆꯠꯄꯥꯎ. ꯑꯣꯖꯥ ꯃꯥꯏꯕ, ꯃꯊꯪꯗꯤ ꯍꯦꯂꯣꯏꯒ ꯃꯔꯤ ꯂꯩꯅꯕꯤꯔꯅꯨꯀꯣ. ꯆꯣꯞꯄ ꯏꯀꯥꯏꯕꯁꯤ ꯀꯣꯏꯍꯧꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯏ. ꯇꯧꯕꯇꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯁꯣꯔ ꯃꯍꯥꯛꯅꯗꯤ ꯍꯥꯏꯗꯣꯔꯛꯀꯅꯤꯀꯣ. ꯆꯠꯂꯤ. ꯇꯣꯃꯥꯜ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯗꯨ ꯄꯥꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯀꯨꯟꯖꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯅ. ꯁꯨꯝꯕꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯝꯅ ꯈꯪꯈ꯭ꯔꯕꯅꯦꯕ. ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯃꯤ ꯃꯥꯡꯁꯤꯗ ꯆꯦꯕꯥꯛ ꯐꯥꯍꯜꯂꯦꯗꯅ. ꯑꯩꯅ ꯆꯨꯝꯅ ꯍꯦꯂꯣꯏ ꯀꯧꯔꯒ ꯆꯥꯡꯌꯦꯡ ꯇꯧꯔꯨꯕꯗꯨꯁꯨ ꯅꯪꯅ ꯂꯥꯟꯅ ꯂꯣꯏꯅ ꯎꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯦꯂꯣꯏ ꯃꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯅ ꯈꯟꯖꯟ ꯍꯦꯛꯇ ꯁꯤꯡꯅꯕ. ꯅꯪꯒꯨꯝꯕ ꯀꯜꯂꯛꯄ ꯍꯦꯟꯕ ꯋꯥꯈꯜ ꯈꯟꯊꯗꯕ ꯑꯃꯥꯏꯕꯤꯁꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯅꯪꯅ ꯃꯥꯡꯍꯜꯂꯦꯗꯅ. ꯍꯔꯥꯎ ꯄꯦꯜꯂꯣ. ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯅꯤꯡ ꯇꯧ. ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ. ꯍꯟꯗꯣꯛꯑꯣ. ꯀꯨꯟꯖꯣ ꯐꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯄꯤꯌꯥꯏꯅꯨ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ. ꯋꯥꯈꯜꯗꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡꯗꯨ ꯃꯃꯤꯠꯇ ꯄꯔꯦꯡ ꯎꯔꯤꯛꯄꯒꯨꯝꯁꯨ ꯇꯧꯏ. ꯃꯃꯤꯠ ꯑꯅꯤꯗꯨ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ. ꯑꯩꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯕ ꯃꯈꯣꯏꯗ ꯑꯩꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯁꯤꯡꯅꯕ ꯊꯝꯈꯤꯕ. ꯑꯩꯒꯤ ꯅꯨꯄꯥꯁꯤꯒꯤ ꯆꯝꯖꯕ ꯑꯁꯨꯝꯕ ꯇꯧꯕ ꯀꯌꯥꯁꯨ ꯑꯩꯅ ꯑꯔꯥꯟꯕ ꯑꯣꯏꯅ ꯎꯍꯟꯈꯤꯕ. ꯑꯃꯥꯏꯕꯤ ꯀꯨꯁꯨꯝꯒ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯖꯔꯝꯕꯗꯣ ꯑꯩꯅ ꯑꯄꯥꯝꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯔꯤꯗꯨ ꯊꯥꯗꯠꯇꯨꯅ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯈꯤꯕꯅꯤ. ꯑꯄꯥꯝꯕꯅ ꯊꯣꯡꯍꯠꯈꯤꯗꯨꯅ ꯑꯩꯒꯤ ꯏꯁꯣꯔꯕꯨꯁꯨ ꯀꯥꯆꯤꯟ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯈꯤꯗ꯭ꯔꯦ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯕꯅꯤ. ꯑꯃꯝ ꯑꯉꯥꯟꯕꯨ ꯈꯥꯏꯔꯤꯕ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯅꯃꯣꯝ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯀꯣ. ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯜꯂꯛꯄ ꯃꯤꯑꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯅ ꯇꯧꯖꯈꯤꯕ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯂꯧꯖꯒꯦꯀꯣ. ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯃꯣꯝꯂꯣꯏ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯗꯨ ꯃꯄꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯇꯨꯡꯑꯣꯏꯅ ꯀꯜꯂꯛꯄꯅ ꯍꯦꯟꯈꯤꯗꯨꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯒꯨꯝꯕ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯁꯦꯝꯗꯣꯛꯆꯈꯤ. ꯑꯗꯨꯕꯨ ꯃꯤꯡꯆꯠ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤ. ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯑꯩꯅ ꯐꯅ ꯑꯁꯨꯝꯕ ꯇꯧꯔꯕꯁꯨ ꯑꯩꯒꯤ ꯈꯣꯡꯕꯨꯗꯨꯅ ꯈꯖꯤꯛ ꯁꯣꯏꯕꯗ ꯑꯁꯨꯝꯕ ꯄꯨꯝꯕ ꯑꯔꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯍꯜꯂꯛꯀꯅꯤ. ꯏꯁꯥꯒꯤ ꯈꯣꯡꯕꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯈꯟꯕꯤꯌꯨ. ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯀꯨꯟꯖꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯁꯣꯔꯅ ꯍꯛꯆꯥꯡ ꯌꯥꯎꯗꯨ ꯂꯩꯕꯅ ꯃꯃꯤꯠꯇ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯃꯍꯥꯛꯁꯨ ꯎꯖꯈꯤꯗꯕꯅꯤ. ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯏꯁꯣꯔꯕꯨ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀꯤ ꯃꯀꯥꯗ ꯆꯠꯂꯝꯗꯥꯏ ꯅꯥꯊꯩꯗꯨꯅ ꯃꯇꯝ ꯈꯔ ꯊꯝꯕꯤꯍꯧ. ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯏꯁꯣꯔꯅ ꯌꯩꯈꯥꯏꯅꯔꯛꯄꯗ ꯍꯦꯟꯅ ꯁꯤꯡꯅꯕꯒꯨꯝꯅ ꯊꯣꯛꯄꯅꯤꯗꯣ. ꯏꯁꯣꯔ ꯁꯥꯒꯣꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯒꯗꯕꯅꯤ. ꯄꯨꯟꯁꯤ ꯄꯥꯟꯗꯝ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ. ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯨꯝꯁꯤ. ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯍꯦꯛꯅ ꯃꯁꯤꯡ ꯌꯥꯝꯃꯗꯤ ꯀꯥꯎꯐꯗꯦ. ꯑꯐꯕ ꯇꯧꯔꯝꯕ ꯃꯔꯛꯇꯁꯨ ꯅꯥꯀꯜ ꯑꯃꯗ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯀꯜꯂꯛꯄꯅ ꯍꯦꯟꯕ ꯄꯤꯌꯥꯏꯅꯨꯒꯨꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯄꯣꯂꯣꯏꯗ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯒꯗꯕꯅꯤ. ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯐꯕ ꯀꯌꯥꯕꯨ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕ ꯀꯌꯥꯕꯨꯅ ꯅꯥꯊꯩꯗꯨꯅ ꯊꯝꯕꯤꯈꯣ. ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤꯛꯄꯨ ꯉꯥꯛꯄꯤ ꯍꯩꯕ ꯇꯥꯏꯕꯪꯆꯥꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨꯗꯣ.